lakle Inspector Tayai Ahan Ramakta the Inspector Tayai Tabiri Basimu James Hagurjamna Taramok Sabulona Ikok Nona Kurumjari Ngasi Supuduna Laksari Inspector Tayai Chamapan Gani Fumanga Suba Tanka Manipur Toleba Todo Watok Singh Athoba Kayagi Amadi Relief Camp Deliver Owanagi Maramda Wari Paring Amamiam the Kudol Tamjakram Matunda Anobu Wari Paring da Athobagi Loinabi Ani Suba Tanka Ngarangi Matek Amatang Hanjinjari Makatabish Pumna Maxing a say, Manning Tohalega, Pumna Magyaradrene, Amukta Hayune Kabir, Noibo Mukta Hayune. Tema, Opamasiam Lugadori Mungas the Toris, Amabu Erasu, Amabu Erasu, Hojik Langana, Tabak Hapkani Abidu, Nasi Haying Hapkani Habu Opam Lake. Hojik Poveri couldn't Tiba Tuli be Munching the Tabak Happy have a Kanago Mabuta Tabasonet. Hoi, Hojik, Eka on the Lupala, Mangasangi Habi Poker. Puna Maxing a said, Hojina Sideda, Songi account the Hakadam, Som the Hakadam, and yet another lane. Paisadu Kanagi account Hakadom Habidu, Imungo to Yana than lady, Karamamatam the Paisadu Sanakador Gitima. Imungo, Amabore, Neambosolaga, Necarino, Carino, no Quahangaragatoro. Aigi Wadine, Punamaxe, Apaba Maikayama the Puruk Nabohonasi. Aibusulana Logan, Aidi Sasupate, Yung, Hojitorum Libamo Matodon. Imunga the Carino Batogodorise. Aidi Karimata Kandre, Issue was sick in a Calibus. Issue was in a yang. Karigumba Marabak Tirabati. Mapalay Tabagi, Marabak Tituno Lady Ada. Mamma the Maningtam Duna Mukchat Kraga. Issue was in a Kariway, Ogada Habidomadutan in a Wari Kabir. No coining Modalana Loganune. Isa like Kidabagis and Pamadun in a Sana Sagadabanati and Evo. Carino Bozik Togodorise, Carino Paritima. Yamadulaga, Carino Kanaraki. Aduga. I could show Muktung Halaman Gatanargane. Wapamasi. Carino have a domo to Kanaki. Itema. I wapam semo, a coyamo day hunger. A halaman sing the powder tamaga halaman sing puragane. Carino quick Kanaraga Mulaxaraki. Pare bungo, no in a panabado silo, no in a panabado silo. I wapamamata. Carino. Wapamasibo. Madumatando, a halaman sing laga, Carino Canars. Sweden Madumatanga Mulaga, Cananabatoros. Aigidi Tudopaka isu Kaiba Matalate. Imakoi Pabunkoi, Sagagi Alaman sing the Payabado. Ayamagagi, Karisu Ayapa Matapizor, Kayhada Yungune. I see the Parapara Torga, Wari Muxadana, Equibulano, Unanabagimu Kankrin. Hey, Kabir, Nangusalani Haidania. Ha, a day the Mutana Galera, bro. Tema, Wapam sing a say, Kanabagilu Nider. Amagamuka Bicharton, no Honda, Karamo Mike, delegate of Hiba, a quick Karimo Matalati. A quick the elements in the scenery. Nakan animatu wapam targa lao heaven. Adubu mogi wapam de quay, todo wapam targa, Maruina. You must see the Timanahan. Itemagi wapam book in a luminal wool in a quay, a wapam sing a sitarigum credi, a halaman sing the Tamzarek. Makata was a halaman sing lalaga, Carino, they showed them a kay pop on Nabatorki. Yoro, Carino Karatanaragane. Itemagi de Loina Hike. Amagiwa, todo pay one. I didn't, Isanupado Egisan. Ainane, Isusi Kandavayati. Pumno Maxing a say, Pananabana Quina, the Maxillo have a say, I did a size the Dumlorico. Tema, Wapam Dohanjan Hydra Soy in a Kangar. Tema Dudi, I should Saruki. Makata was a halaman sing lalaga, Carino Macoina Hybo Wapamama. Natraga, Ansing I Kaktung Salo Haragana. Madu, Temako, the Warl do I have a Sweden Laxar. I Saluki. Ibungo, a Maraktane. Nakoi Nayamaga de Mutong Naraga Wari Sanabadi Paiko, a Pondara Kari the no Wari Sanabra, Natragana, Nayamado the Taro Taraki, Itema, Yamakoi Tabirakan. I Tangapadana. I showed them Gila, I have a shade of Laxaki. Oh, Pare, Adu di Adaidam Upala no, Salo, Carinone. I did no Ningmanane. Isa Siki Bagi, Cup of Hobo Pangdremi, Imunga Sidatori Monksina, Angapo Ediemi. Moitamo. Imunga the Tori Monga Sibukarina. Aibu Karamahani Munga Sidi Sasiga like a Doribaki. Aibu Kayamuk Amna Patrabaki. Aibu Isagi Kayamuk Amna Kankrabaki. Karina, I quit without Doctor Chaliba. Hayo, I hope Zikarita, I have no hayo. Aibu Selpamba.
amuk khana topa nupa amadi yum pankibagi wakhanda imana aibu lanu uribasibu ai kari tau haibano kakainabagi maichak phawbada koktriba mangphamgi tangoi phawbada mutpa loidringeda aibu suklana aibu imung asida aibu lana lauribasibu kari maramgi ai kari tau haibano isasiga ai mainungda chongsallaga sikro haibra natraga isasi thamlamlaga ai thauri yalaga sikro haibra haibiyo karigino poto asida momo noktuna duma kengduna leiriba karigino aigi tawsibu ubada nahakna nokningba phawrabro numit asitabu yengnanaba nahakna narei pakidamak aina nasa nungaiti ngasidadi chatpikino haiba matamna aigi wa tabikiti ima lebakna loi haiduna nahakki nuksiraba nacha phawbada imungda ngaihakhtang laknaduna sanaduna leiramlaga karigi nahak hayo karigino nahakna aikhoibu hundoktuna chatkhribasibo adugi sarok lanpham maduda aibusu pusanbiramduna ima lebakidam punna nokna mafam maduda thawai thaminabadi kari kaiba leibage haibiyo makoi tamo natraga aibu loksinbiro aibu nanakta koksinbiro ai kariguma senpham amata pamte karigidamaktano aibu sumni makhoina lana lauribasibu karigi takpiyo ai hauji kari tawgadagi takpiyo ai hauji kari tawgadagi haibadu takpiyo makoi tamo kaya danone laikai asigi mising asisho aikhoibu lana dum lauribani athaubugi imung manungni haibadi haibiba adubu aikhoine phattadana isa imo wotpasu tahanba kari tholakadagi tungda kari lakadagi haibasidi laikai miyam punamasina khangdre nakhoina hainingba haijau aikhoigidi aikhoina laukhiba aikhoi imungi phireb aduna aikhoigidi tunggi sodubak phireb masida atopa sagai na tege aduga laikai sigi misingi thoidokpa wa leiti hoi laikai na ne isagi damakta lai pareng hupi dani isagi mongphamda hona bikhiba isabu phangnabu honabada miyamna awabu oikhibu punamak to loina khangse ha masidaida nakhoina ne haipa sadana aikhoigi tungi punsida ayetpadi madudai pamdeko kaidorage moi pamu urau tharaudana mula idubu kari amuk tawrage nasanu pa leikhidabasu kuidiri kairo lekai ga mu khanarabro kari dawrage ai khanadaba yadabani aina ngangi simuna tawne makhoine hekta sillaga yaba natine icha nu padu lekhidabagi nati maduda changlakpa sen kharaduna ikhoi kari dawdorge rupa lak tara duna ikhoibu nati ikhoi kari no kari dawgadorige ba ha makhoine khalli lak tara do ikhoina paisalaga isa imau boy khoino otna thamgadobagi mong amakhakta masi punamakse kanana tholibano madi kanana haihalaklibono haibasu ai loina khang ado moi pabungna sune khangbiribado yamna farabani kairo lekai leribasidi onsinadana khana chainabadi tawbirunuda mayam punamoksina ne aikhoigi damakta tawbikhiba yamna leiko ai loina khang mayamna tawbibasu loina khang aduga ne marak asida lekai asigi khun ngakpa yauribani khun sangba thoklibani na thokliba nupi angangsingge marakta wathi warem ngangba masagi oijaba khara thiba khara di yaure habese masin makhoi singa se han manthok taba yare tori hana di miyam punamak iho si sap manana haunaraga amagi wangang na dan leramani hauji khakta phambadasu vote kabagi kangbu ama vote kadabagi kangbu ama nakan phamnaraga makhoi ne ngangnari bo wafam singa se makhoi singa se hana warak matem da yaro makhoi ne leikhidraba I sadu hana vote kabagi kanglubla natraga hantak kabagi kanglubla maithi hobugi kanglubla haina makhoi ne khandok piraga mahak laaga kari taubi makhoigi laaga kari taubi akabana kari taure kadabana kari taure nati madudagi hendokhidana imau nupi leiriba asigi imung manunga hauji kariba siga kadabaga rajniti gi oiba tongan ba miyeng chingthuoga makhoina puna bhonari migina amatta oinanaba punsinnana bhone khana chainabagi wafam karigo mata tabalite aikhoigina masidaida sel khainabadagi hauraga aduna paisangre aduna puthoroktre aduna ada tawgre aduna aduda sathokre nati laikai lamda masida honariba singasi irei pakki amatta oina tawdaba yadaba thodangsi de yong ngahak lerga laurani mayakta laurani yong kari
ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨ ꯍꯥꯏꯕꯤꯔꯣꯔꯅꯨꯕ ꯑꯩꯈꯣꯏꯁꯨꯅꯦ ꯏꯁꯥꯁꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯇꯅ ꯑꯍꯤꯡ ꯂꯦꯛꯄ ꯈꯣꯠꯄ ꯌꯥꯎꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯀꯥꯏꯅ ꯃꯗꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯈꯤꯗ꯭ꯔꯒ ꯃꯈꯣꯏꯅ ꯁꯦꯜ ꯂꯨꯄꯥ ꯂꯥꯛ 10 ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯅꯥꯏꯗꯅ ꯃꯁꯤꯗ ꯇꯨꯝꯗꯅ ꯀꯥꯡ ꯃꯔꯛꯇ ꯂꯩ ꯗꯦꯡꯒꯨ ꯅꯥꯕ ꯑꯗꯨ ꯅꯥꯕ ꯃꯔꯛꯇ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯃꯥꯏꯛꯇ ꯂꯥꯎꯔꯅꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯉꯔꯥꯡ ꯊꯣꯛꯂꯛꯇꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯂꯨꯄꯥ 200 ꯐꯥꯏꯟ ꯂꯧꯔꯅꯤ ꯂꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯁꯦꯜ ꯂꯧꯕꯗꯨ ꯅꯠꯇꯦ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯕꯗꯨꯅꯤ ꯁꯦꯟ ꯄꯤꯒꯅꯤ ꯁꯦꯟ ꯇꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯂꯛꯄꯗꯨ ꯅꯠꯇꯦꯕ ꯅꯝꯗꯅ ꯊꯣꯛꯍꯜꯂꯒ ꯁꯦꯟ ꯇꯤꯡꯕ ꯀꯤꯕꯒꯤ ꯊꯣꯛꯍꯜꯂꯛꯑꯗꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯀꯧꯔꯤꯕ꯭ꯔꯣ ꯃꯗꯨꯗꯤ ꯅꯝꯗꯅ ꯂꯩꯃꯤꯡ ꯂꯧꯍꯟꯕ ꯀꯧꯗ꯭ꯔꯣ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯛꯎꯕꯁꯨ ꯅꯠꯇ꯭ꯔꯦ ꯏꯁꯥꯁꯤ ꯂꯩꯈꯤꯗꯕꯒꯤ ꯃꯩꯁꯥꯅ ꯂꯥꯡꯉꯤꯉꯩ ꯃꯔꯛꯁꯤꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯨꯄꯥ ꯂꯥꯛ 10ꯗꯨꯒꯤ ꯊꯕꯛ ꯑꯃꯒꯤꯅꯦꯅ ꯃꯁꯤꯗ ꯉꯥꯡꯅꯔꯤꯕ ꯏꯃꯨꯡꯁꯤꯗ ꯅꯃꯧ ꯅꯨꯄꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯦ ꯃꯥꯅ ꯊꯣꯛꯄ ꯁꯣꯠ ꯃꯄꯥꯝꯒꯤ ꯃꯤꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯨꯅꯁꯨ ꯀꯔꯤꯅꯣ ꯃꯤꯉꯣꯟꯗ ꯁꯥꯔꯛꯄ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯂꯩ ꯇꯥꯕꯗ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯜ ꯑꯁꯤꯕꯨ ꯂꯧꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯈꯤꯒꯗꯧꯕ ꯃꯈꯣꯏꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯗꯕ ꯏꯁꯨ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯅ ꯁꯤꯗ ꯐꯝꯍꯧꯔꯤꯕ ꯅꯨꯄꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯗꯒꯤ ꯇꯥꯔꯛꯑꯕꯅꯤꯅꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯐꯠꯇꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯕꯨꯝ ꯊꯟꯅ ꯀ꯭ꯋꯥꯗꯤ ꯑꯃꯃꯝ ꯆꯥꯁꯜꯂꯦ ꯍꯥꯏꯔꯒ ꯃꯔꯩꯕꯥꯛ ꯅꯤꯡꯕꯗꯤ ꯁꯥꯔꯦꯔꯒ ꯐꯤꯖꯩ ꯐꯤꯔꯤꯗꯤ ꯇꯥꯈꯠꯂꯒ ꯃꯥꯜꯗꯤ ꯃꯥꯜꯂꯤ ꯀ꯭ꯋꯥ ꯑꯃꯃꯝꯗꯤ ꯐꯖꯅ ꯆꯥꯕꯗꯨꯗꯤ ꯇꯣꯛꯇꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯨꯔꯅꯨꯃꯤ ꯀ꯭ꯋꯥꯒꯤ ꯃꯇꯥꯡꯗꯨ ꯄꯟꯕꯤꯔꯨꯔꯅꯣꯕ ꯀ꯭ꯋꯥꯗꯨ ꯈꯔ ꯆꯥꯔꯗꯤꯅ ꯑꯍꯤꯡ ꯆꯨꯞꯄꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯦ ꯂꯣꯏ ꯊꯣꯛꯑꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨ ꯀꯩꯁꯨ ꯄꯟꯕꯤꯔꯨꯔꯅꯣꯕ ꯃꯗꯨ ꯌꯥꯗꯦꯅꯦ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯄꯣꯔꯛꯄ ꯒꯥꯔꯤꯗ ꯌꯥꯎꯕꯗꯤ ꯀ꯭ꯋꯥ ꯁꯨꯄꯥꯔꯤꯗꯨ ꯐꯥꯏꯅꯦ ꯑꯗꯨꯒ ꯃꯆꯤꯟꯗꯅ ꯀ꯭ꯋꯥ ꯆꯥꯔꯤꯗꯨ ꯀꯔꯤꯅꯣ ꯃꯣꯏꯅ ꯆꯥꯔꯤꯗꯨꯗꯤ ꯀꯔꯤ ꯀꯧꯒꯦ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯀꯧꯗꯕ꯭ꯔꯣ ꯅꯠꯇꯦ ꯀꯔꯤ ꯀꯧꯒꯦꯕ ꯄꯨꯔꯛꯄꯗ ꯐꯥꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯅꯁꯨ ꯆꯥꯔꯅꯨꯗꯅ ꯃꯈꯣꯏꯅ ꯆꯥꯗ꯭ꯔꯗꯤ ꯄꯨꯔꯛꯏꯕ ꯃꯤꯗꯨꯁꯨ ꯄꯨꯔꯛꯑꯔꯣꯏ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯀ꯭ꯋꯥ ꯃꯅꯥ ꯄꯨꯔꯛꯄꯗꯁꯨ ꯐꯥꯏ ꯀ꯭ꯋꯥ ꯃꯅꯥ ꯄꯨꯔꯛꯄꯗꯨꯗꯤ ꯐꯥꯔꯒ ꯀ꯭ꯋꯥ ꯃꯅꯥꯗꯨꯗꯤ ꯃꯣꯏꯅ ꯑꯗꯥꯏꯗꯨꯗꯒꯤ ꯂꯩꯔ ꯆꯥꯔꯤꯗꯨꯗꯤ ꯀ꯭ꯋꯥ ꯃꯅꯥ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯑꯃꯨꯛ ꯍꯥꯏꯔꯨꯔꯅꯣꯃꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯡꯗꯣꯛꯎꯒ ꯑꯗꯨꯒ ꯑꯗꯥꯒ ꯀꯗꯥꯏꯗ ꯇꯧꯏ ꯏꯖꯠ ꯁꯣꯛꯅꯕ ꯇꯧꯏꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯀꯅꯦꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯐꯕ ꯋꯥꯅꯤꯅꯦ ꯁꯤꯙꯕ ꯅꯠꯇꯦꯅꯦ ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯛꯂꯤꯕꯗꯨ ꯁꯦꯡꯗꯣꯛꯅꯅꯕꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯅꯅꯕ ꯅꯠꯇ꯭ꯔꯅ ꯁꯤꯙꯕ ꯅꯠꯇꯦ ꯉꯥꯡꯂꯤꯕꯁꯤ ꯃꯨꯟꯅ ꯇꯥꯔꯀꯥꯟꯗ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯃꯆꯨ ꯐꯠꯇꯦꯅ ꯍꯥꯏꯗꯨꯅ ꯍꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯃꯈꯣꯏꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯉꯥꯡꯉꯤ ꯑꯗꯨꯔꯕꯗꯤ ꯂꯩꯀꯥꯏꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏ ꯈꯔꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯆꯦꯟꯊꯍꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯦꯝꯗꯣꯛꯅꯅꯕ ꯍꯥꯏꯕꯗꯨꯗꯤ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯅꯤ ꯅꯪꯕꯣ ꯅꯪꯁꯨ ꯃꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯊꯥ ꯁꯥꯕ ꯀꯣꯛ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯃꯤꯒꯤ ꯂꯩꯀꯥꯏ ꯉꯥꯛꯄꯒꯤꯅꯦ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨ ꯍꯥꯏ ꯑꯗꯥ ꯇꯧꯋꯦꯅ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤ ꯇꯥꯕ ꯋꯥ ꯅꯠꯇꯦ ꯅꯪꯒ ꯑꯩꯒꯅꯤ ꯉꯥꯡꯅꯔꯤꯁꯤ ꯈꯟꯅꯔꯤꯕꯅꯤ ꯋꯥꯐꯝꯁꯤ ꯑꯐꯕꯗꯨꯗꯤ ꯐꯩ ꯐꯠꯇꯕꯗꯨꯗꯤ ꯐꯠꯇꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯨꯡꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯃ ꯂꯩꯔꯒ ꯊꯧꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯥꯕ ꯏꯁꯨ ꯑꯁꯤꯒꯤ ꯈꯜꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯇꯧꯁꯤ ꯅꯠꯇꯦ ꯃꯗꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯃꯧ ꯑꯁꯤ ꯅꯍꯥꯟ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐꯠ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈꯤꯗꯅ ꯑꯇꯣꯞꯄꯝꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯌꯦꯡꯉꯨ ꯑꯥꯗꯒꯤ ꯏꯁꯦꯟ ꯀꯦꯁꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥ ꯀꯔꯤ ꯃꯃꯤꯡꯗꯣ ꯊꯥꯔꯤꯛ ꯊꯥ ꯀꯔꯤꯕꯨ ꯍꯥꯏꯔꯒꯦ ꯅꯣꯡꯃꯇ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤꯅ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯗ ꯈꯟꯅꯁꯤ ꯃꯌꯥꯝ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯒꯨꯝꯁꯤ ꯍꯥꯏꯕ ꯃꯤꯅ ꯅꯨꯡꯁꯤꯗꯗꯅ ꯌꯦꯡꯉꯣꯏ ꯅꯆꯥꯅꯨꯄꯥꯕꯨ ꯑꯊꯧꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯇꯧꯔꯤꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯤ ꯃꯃꯥ ꯃꯗꯨꯁꯨ ꯀꯤꯒꯅꯨ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛꯇꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤ ꯊꯥ 9 ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯏꯁꯥꯅ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯗꯕ ꯇꯥꯔꯕꯗꯤ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯕꯁꯨ ꯃꯗꯣ ꯃꯩ ꯑꯣꯟꯅ ꯇꯩꯅꯅ ꯆꯥꯛꯇꯅ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯅꯗꯅꯅꯦ ꯆꯥꯛꯂꯣꯏꯗꯕꯗ ꯆꯥꯛꯂꯛꯀꯅꯤ ꯑꯗꯨꯒꯅꯦ ꯆꯥꯛꯀꯗꯧꯕꯗꯅ ꯆꯥꯍꯧꯔꯣꯏ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯕ ꯆꯪꯏ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯑꯩꯈꯣꯏ ꯇꯣꯏꯅ ꯐꯝꯃꯒ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯧꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯈꯟꯅ ꯅꯩꯅꯐꯝ ꯊꯣꯛꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯖꯍꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯍꯥꯁꯤꯡꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯇꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯂꯛꯂꯤꯕ
ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯌꯥꯎꯔꯤꯕꯅꯤꯗꯅ ꯃꯗꯨꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯟꯅꯒꯗꯕ ꯋꯥꯔꯦꯞ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ ꯍꯥꯏꯕꯅꯤꯗ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯦꯛ ꯇꯧꯔ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯋꯥꯕ ꯁꯨꯝ ꯄꯤꯅꯕ ꯑꯗꯨꯒ ꯊꯛꯆꯟ ꯆꯥꯁꯤꯜꯂꯒ ꯉꯥꯡꯉꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯅꯗꯅ ꯍꯦꯟꯅ ꯑꯃꯅ ꯑꯃꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯇꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯅꯤꯁꯥ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯍꯧꯕꯁꯨ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯅꯤꯁꯥ ꯍꯥꯏꯕꯁꯦ ꯌꯨ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯀ꯭ꯋꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯄꯒꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯒꯦ ꯑꯐꯕ ꯇꯧꯁꯤ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯡꯊꯥꯡ ꯆꯞ ꯃꯥꯟꯅꯅ ꯂꯧꯁꯤ ꯍꯥꯏꯕꯅꯤꯗ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯏꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯁꯣꯏ ꯑꯔꯥꯟ ꯈꯖꯤꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀ꯭ꯋꯥ ꯂꯣꯏꯅ ꯆꯥꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯨ ꯊꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯐꯝ ꯈꯔꯗ ꯇꯧꯔꯛꯄꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯃꯤꯟꯅꯕ ꯈꯔꯗꯤ ꯆꯪꯉꯤ ꯃꯁꯤꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯃꯣꯞ ꯍꯥꯏꯕꯁꯦ ꯀꯟꯇ꯭ꯔꯣꯜ ꯍꯦꯛ ꯉꯝꯍꯧꯗꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯍꯦꯛ ꯊꯣꯛꯂꯤꯕꯅꯤ ꯃꯗꯨꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯨꯅ ꯊꯃꯣꯏꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯃꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯃꯒꯤ ꯃꯐꯝꯗ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯂꯒꯗꯤ ꯃꯗꯣ ꯃꯅꯤꯡ ꯍꯟꯕꯒꯨꯝ ꯊꯣꯛꯀꯅꯤ ꯃꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯄꯤꯐꯝ ꯊꯣꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯌꯧꯍꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯃꯔꯣꯝꯗꯗꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯉꯥꯛꯇꯅ ꯌꯥꯎꯔꯝꯕꯗꯨ ꯃꯈꯣꯏ ꯅꯣꯡꯃꯩꯅ ꯊꯥꯡ ꯄꯥꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯛ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯊꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯇ ꯄꯩꯁꯥ ꯆꯪꯗꯦꯅꯦ ꯇꯣꯂꯣꯞ ꯆꯪꯗꯦꯅꯦ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗꯤ ꯍꯥꯟꯅ ꯃꯗꯨꯒꯤ ꯇꯣꯂꯣꯞꯇꯨꯅ ꯍꯤꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯗꯨꯗꯒꯤ ꯃꯔꯨꯞ ꯃꯔꯥꯡ ꯁꯦꯟꯗꯣꯏ ꯁꯦꯔꯥꯡ ꯄꯨꯗꯨꯅ ꯂꯨꯄꯥ 35,000-45,000 ꯐꯪꯕ ꯇꯣꯂꯣꯞꯇꯨ ꯊꯕꯠ ꯀꯛꯊꯠꯂꯒ ꯅꯣꯡꯉꯥꯜꯂꯒ ꯄꯦꯟꯁꯟ ꯐꯪꯗꯧꯁꯨ ꯅꯠꯇꯕ ꯂꯩꯉꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯨ ꯐꯪꯒꯗꯧꯕ ꯅꯠꯇꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯋꯥꯗꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯇꯣꯂꯣꯞ ꯊꯕꯠ ꯀꯛꯊꯠꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯋꯥꯍꯜꯂꯤꯕꯗꯨꯕꯨ ꯑꯐꯕꯅꯦ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯤꯌꯥꯝꯅ ꯑꯊꯧꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨ ꯄꯤꯔꯒ ꯏꯃꯨꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟ ꯂꯥꯛꯀꯗꯧꯔꯤꯒꯦ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯌꯦꯡꯉꯒ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗꯕꯁꯤꯡ ꯑꯗꯣ ꯇꯧꯍꯟꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯒꯗꯧꯔꯤꯕ꯭ꯔꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯐꯥꯒꯦ ꯍꯥꯏꯔꯕꯁꯨ ꯐꯥꯎꯖꯧꯅꯦ ꯑꯩꯕꯨ ꯐꯥꯖꯧꯅꯦ ꯅꯍꯥꯟꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯔꯕꯗꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯤꯡꯗ ꯀꯣꯛ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇꯕ ꯑꯋꯥꯠ ꯑꯄꯥꯗꯨꯗꯤ ꯇꯥꯟꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯈꯟꯅꯔꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯆꯤꯡꯅꯔꯝꯕ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯟꯒꯤ ꯃꯃꯤ ꯎꯔꯀꯥꯟꯗ ꯅꯥꯀꯟ ꯑꯃꯗꯒꯤ ꯋꯥ ꯉꯥꯡꯂꯛꯂꯤ ꯃꯤꯌꯥꯝꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯎꯁꯜꯂꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯋꯥ ꯉꯥꯡꯕ ꯌꯥꯎꯁꯜꯂꯤ ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯁꯦꯡꯗꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯆꯤꯡꯅꯕ ꯇꯥꯕꯅꯤ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯅꯦ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯂꯥꯛꯑꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯇꯥꯈꯤꯁꯤ ꯌꯦꯡꯈꯤꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯌꯥꯕ ꯇꯥꯕꯅꯤ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯃꯅꯤꯔꯥꯝꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯑꯩꯒꯤꯁꯤꯡ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦꯕ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯁꯤ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯀꯤꯅꯦ ꯃꯌꯥꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯠꯂꯤꯕ ꯊꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯝꯇ ꯉꯥꯡꯕꯤꯔꯅꯨꯀꯣ ꯍꯣꯔꯦꯟꯅꯦ ꯌꯧ ꯇꯧꯔꯒ ꯃꯌꯥꯝ ꯂꯥꯛꯑꯒꯅꯦ ꯑꯃꯨꯛ ꯋꯥ ꯊꯣꯛꯅꯅꯦꯕ ꯅꯪꯁꯨ ꯀꯤꯈ꯭ꯔꯦꯗ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯊꯣꯛꯍꯧꯒꯗꯕꯅꯤꯅꯦ ꯍꯦ ꯆꯨꯝꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯦꯟꯖꯜꯂꯛꯀꯅꯤꯅꯦ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯂꯧꯅꯔꯛꯀꯅꯤꯅꯦ ꯂꯧꯅꯔꯕꯗꯤ ꯄꯥꯛ ꯁꯟꯗꯣꯛꯈꯤꯅꯤ ꯄꯥꯛ ꯁꯟꯗꯣꯛꯈ꯭ꯔꯕꯗꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯒ ꯃꯩꯕꯨꯟ ꯑꯣꯜꯂꯒ ꯆꯥꯂꯛꯀꯅꯤꯅꯦ ꯕꯤꯅꯥ ꯌꯥꯔꯦꯕ ꯃꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯆꯪꯁꯤ ꯂꯥꯛꯑꯣꯁꯦ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ ꯋꯥ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣꯕ ꯍꯧꯖꯤꯛ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯀꯕꯤꯔ ꯂꯥꯛꯑꯝꯕꯅꯤ ꯀꯕꯤꯔꯒ ꯀꯩꯅꯣ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯨꯛꯇ ꯂꯣꯏ ꯍꯥꯏꯒꯦ ꯍꯩꯄꯥ ꯁꯥꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯉꯥꯡꯗꯤ ꯑꯉꯥꯡꯅꯦꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯔꯛꯑꯕꯅꯦꯗꯅ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯣꯃꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯣꯃꯤ ꯅꯪꯕꯣ ꯐꯔꯦ ꯁꯥꯔ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯋꯥꯗ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯥꯔ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯔꯒ ꯑꯩꯗꯤ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯈꯟꯁꯨ ꯈꯟꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯩꯅ ꯁꯤꯗ ꯂꯣꯏꯅꯖꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯀꯅꯤ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯃꯈꯣꯏꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯟꯇꯅ ꯏꯆꯥꯕꯨ ꯌꯣꯛꯀꯅꯤ
ꯃꯄꯥꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯗꯨꯅ ꯃꯁꯥꯅ ꯈꯣꯡꯐꯝ ꯁꯦꯝꯖꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯔ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯨꯔꯨꯡ ꯉꯪꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯁꯔ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯃꯥꯈꯣꯏꯅ ꯀꯔꯤꯃꯠꯇ ꯊꯥꯖꯗꯦ ꯏꯀꯨꯅꯁꯨ ꯀꯔꯤꯃꯠꯇ ꯊꯥꯖꯕ ꯂꯩꯇꯦ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯋꯥ ꯈꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯪꯗ ꯍꯪꯂꯨꯔꯒ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯔꯤ ꯃꯗꯨ ꯅꯠꯇꯅ ꯅꯁꯥ ꯅꯁꯥꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯊꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯥꯒꯩꯒꯤ ꯃꯌꯥꯝ ꯂꯥꯛꯂꯝꯕꯁꯤꯡꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯁꯔ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯁꯔ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯔꯗꯒꯤ ꯈꯪꯖꯅꯤꯡꯕꯗꯒꯤ ꯁꯔ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯁꯔ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯅꯦꯝꯕꯣꯛ ꯑꯗꯨꯒ ꯏꯀꯨꯕꯣꯛ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯨꯒ ꯁꯔ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯔ ꯈꯣꯏꯅ ꯊꯤꯒꯠꯀꯦ ꯍꯥꯏꯔꯕꯁꯨ ꯊꯤꯒꯠꯄꯤꯌꯨ ꯁꯔ ꯁꯤꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯤ ꯁꯔ ꯑꯃꯨꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯔ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥ ꯍꯤꯗꯥꯛ ꯊꯛꯄ ꯑꯃ ꯂꯩꯔꯤꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯒꯗ ꯄꯨꯟꯁꯤ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ ꯑꯩꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯦ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯄꯨꯛ ꯐꯠꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯄꯩꯁꯥ ꯈꯔꯗꯨꯒ ꯑꯗꯨꯒ ꯑꯩꯅ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯈꯜꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯥ ꯏꯁꯥꯕꯨ ꯂꯣꯏꯁꯤꯟꯈꯤꯅꯅꯕ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯗꯨꯒꯤ ꯆꯤꯡꯅꯕꯒꯤ ꯋꯥꯐꯝꯁꯤ ꯅꯍꯥꯛꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯦꯡꯅꯕꯒꯤꯅꯣ ꯁꯔ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯌꯦꯅꯈꯥꯗ ꯊꯣꯛꯂꯨꯕꯗ ꯌꯦꯅꯈꯥꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯃꯌꯦꯛ ꯈꯔ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕ ꯑꯩꯅ ꯇꯥꯈꯤ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯅꯤ ꯁꯔ ꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯁꯔ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝꯒꯤ ꯃꯇꯥꯡ ꯁꯔ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗ ꯑꯩꯅ ꯃꯨꯟꯅ ꯇꯥꯔꯨꯕꯗ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯁꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯤ ꯅꯪꯁꯨ ꯁꯨꯔꯥꯠꯇꯨ ꯂꯥꯛꯑꯒ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯐꯔ ꯍꯦꯛꯇ ꯆꯠꯈꯤ ꯑꯩꯁꯨ ꯂꯥꯏ ꯃꯌꯥꯝꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯤꯅꯦ ꯅꯪꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯌꯨꯝꯁꯤꯒꯤ ꯅꯪꯁꯨ ꯁꯔꯨꯛ ꯑꯃꯅꯤ ꯅꯪꯅꯒ ꯄꯔ ꯁꯥꯎꯔꯒ ꯅꯪꯅꯒ ꯆꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣꯕ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯣꯏꯅꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯌꯦꯡꯅꯤꯡꯗꯦ ꯀꯩ ꯌꯦꯡꯅꯤꯡꯗꯦꯕ ꯀꯩ ꯌꯦꯡꯅꯤꯡꯗ꯭ꯔꯤꯅꯣ ꯊꯧꯗꯣꯛꯇꯨ ꯐꯤꯂꯝ ꯀꯥꯞꯄ ꯅꯠꯇꯦꯅꯦ ꯂꯤꯂꯥ ꯁꯥꯟꯅꯕ ꯅꯠꯇꯦꯅꯦ ꯏꯌꯥꯝꯕ ꯁꯤꯕꯅꯦ ꯏꯌꯥꯝꯕ ꯁꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯅꯠꯇꯦ ꯅꯪꯒꯤ ꯑꯩꯒꯤꯁꯨ ꯇꯨꯡꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯃꯗꯤ ꯃꯪꯐꯥꯎꯅꯅꯕ ꯃꯪꯐꯥꯎꯅꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅꯦ ꯀꯔꯤ ꯃꯪꯐꯥꯎꯅꯗꯣꯏꯕ ꯀꯔꯤ ꯃꯪꯐꯥꯎꯅꯗꯣꯏꯅꯣ ꯅꯣꯏ ꯏꯃꯨꯡꯗ ꯂꯨꯄꯥ ꯂꯥꯛ 10 ꯈꯛ ꯂꯥꯛꯑꯒ ꯃꯗꯨꯅ ꯍꯦꯛꯇ ꯆꯍꯤ ꯀꯌꯥꯅꯣꯕ ꯄꯥꯟꯗꯣꯔꯤꯁꯤꯕꯨ ꯅꯪꯅ ꯃꯗꯨꯗ ꯁꯤꯛꯀꯤ ꯑꯃ ꯑꯣꯏꯕ ꯐꯪꯒꯗꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡ ꯑꯗꯨꯗ ꯅꯪꯅ ꯊꯛꯆꯤꯟ ꯆꯥꯁꯤꯟꯗꯅ ꯂꯩꯕꯅꯤꯅ ꯅꯪꯒꯤ ꯅꯋꯥ ꯆꯠꯄꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯃꯤ ꯑꯃꯅꯦꯅ ꯏꯃꯨꯡꯗꯨꯗ ꯀꯅꯥꯅ ꯃꯁꯤꯡ ꯊꯥꯕꯤꯔꯤꯒꯦ ꯀꯅꯥꯅꯕꯨ ꯃꯁꯤꯡ ꯊꯥꯕꯤꯔꯤꯒꯦꯕ ꯑꯩ ꯅꯕꯨꯡꯉꯣꯅꯤꯅꯦ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯏꯌꯥꯝꯕ ꯂꯩꯇꯕꯒꯤ ꯊꯕꯛ ꯄꯣꯁꯇꯨ ꯑꯩꯅꯤꯅꯦ ꯍꯧꯖꯤꯛ ꯐꯪꯗꯣꯏꯁꯦ ꯑꯩꯈꯣꯏ ꯇꯩꯃꯅ ꯊꯕꯛ ꯄꯣꯁꯇꯣ ꯀꯔꯤꯝꯇ ꯐꯪꯉꯣꯏ ꯇꯩꯃꯗꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯂꯣꯏ ꯉꯥꯡꯅꯩꯁꯤ ꯎꯗ꯭ꯔꯣ ꯊꯕꯛꯇꯨꯃ ꯇꯧꯁꯜꯂꯣ ꯂꯨꯄꯥ ꯂꯥꯛ 10ꯗꯣ ꯃꯈꯨꯠꯇ ꯄꯥꯏꯁꯜꯂꯣ ꯃꯥꯅ ꯊꯣꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯗꯣꯔꯤꯒꯦ ꯏꯃꯥ ꯀꯔꯤ ꯑꯣꯏꯗꯣꯔꯤ ꯄꯥꯕꯨꯡ ꯀꯔꯤ ꯑꯣꯏꯗꯣꯔꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯀꯔꯤ ꯑꯣꯏꯗꯣꯔꯤꯒꯦꯕ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ ꯑꯉꯥꯡꯗꯣ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯃꯥꯅ ꯄꯨꯔꯒ ꯀꯣꯛ ꯆꯠꯈꯤꯕ ꯃꯇꯝꯗꯅꯦ ꯋꯥ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯑꯉꯥꯡ ꯑꯁꯤꯒꯤꯅꯦ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯣꯏꯅ ꯂꯧꯔꯒꯦ ꯌꯨꯝ ꯏꯪꯈꯣꯜ ꯁꯤꯗꯩꯗ ꯑꯩ ꯀꯔꯤꯝꯇ ꯌꯦꯠꯆꯔꯔꯣꯏ ꯊꯕꯛꯇꯨꯃ ꯐꯪꯂꯕꯗꯤ
ꯃꯥꯒꯤ ꯁꯔꯨꯛꯅꯦ ꯍꯥꯏꯗꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯦꯠꯇ꯭ꯔꯕꯁꯨ ꯁꯣꯏꯗꯅꯃꯛꯀꯤꯅꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯒꯦꯗꯣ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗꯅꯦ ꯀꯪꯂꯩꯄꯥꯛꯁꯤꯗꯅꯦ ꯃꯤ ꯋꯥꯠꯂꯣꯏꯌꯦ ꯈꯪꯕ꯭ꯔꯣ ꯅꯪꯒꯨꯝꯕ ꯅꯠꯇꯤꯌꯦ ꯅꯪꯒꯨꯝꯕ ꯅꯤꯁꯥ ꯆꯥꯕ ꯊꯤꯕꯨ ꯅꯠꯇꯦ ꯈꯪꯕ꯭ꯔꯣ ꯍꯣꯏ ꯅꯪꯒꯤ ꯃꯣꯅꯥ ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯉꯤꯗ ꯑꯩꯅ ꯅꯪ ꯈꯔ ꯂꯨꯅ ꯇꯧꯁꯤꯗꯕ ꯅꯪ ꯑꯩꯉꯣꯟꯗ ꯊꯤꯕꯨ ꯀꯥꯏꯅ ꯍꯦꯛꯇ ꯇꯧꯏ ꯑꯗꯨ ꯇꯧꯅꯣ ꯑꯩꯅꯤ ꯉꯁꯤ ꯍꯤꯗꯥꯛ ꯇꯩꯁꯤꯗꯤ ꯍꯤꯗꯥꯛ ꯇꯠ ꯅꯨꯃꯤꯠ ꯅꯣꯡꯃꯗ ꯑꯩ ꯇꯣꯛꯄ ꯉꯝꯃꯤ ꯊꯕꯛꯇꯨꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯜꯂꯨꯅꯦ ꯊꯕꯛꯇꯨꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯜꯂ ꯌꯨ ꯊꯛꯄ ꯇꯣꯛꯄꯤꯒꯦ IRB ꯈꯟꯕꯗ ꯂꯨꯄꯥ ꯂꯥꯛ 19-25 ꯅꯝꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯃꯥꯡꯗ ꯈꯟꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯁꯨ ꯂꯝꯖꯦꯟ ꯆꯦꯟꯕ ꯌꯥꯎꯔꯤꯅꯤ ꯄꯩꯁꯥ ꯄꯤꯗꯕꯅꯤꯅ ꯔꯤꯇꯟꯗ ꯑꯗꯨꯝ ꯐꯦꯜ ꯑꯣꯏ ꯎꯄꯥꯏ ꯑꯃ ꯂꯩꯇꯦ ꯁꯤꯗ ꯌꯦꯡꯉꯣ ꯀꯗꯥꯏꯗ ꯁꯦꯜ ꯆꯪꯗꯕ ꯊꯕꯛ ꯂꯩꯔꯤꯒꯦ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯤ ꯁꯦꯜ ꯅꯝꯕ ꯇꯥꯏ ꯁꯦꯜ ꯅꯝꯅꯕ ꯄꯩꯁꯥꯗꯣ ꯑꯗꯨ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯊꯕꯛꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯇꯝꯁꯜꯂꯨꯔꯕꯅꯤ나 ꯑꯩꯁꯨ ꯃꯤ ꯑꯃꯗꯤ ꯑꯣꯏꯅꯤꯡꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯊꯥ ꯁꯥꯕꯒꯤ ꯍꯤꯗꯥꯛ ꯊꯛꯄꯩ ꯋꯥꯅꯤ ꯁꯤꯗꯤ ꯃꯤꯀꯨꯞꯇꯁꯤ ꯊꯕꯛꯇꯨ ꯐꯪꯉꯗꯤ ꯇꯣꯛꯄ ꯌꯥꯏꯅꯦ ꯅꯪꯕꯣ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯝ ꯅꯣꯅ 이씨 그야다 마는 앙이노니 타박 핵방박에 유 탁부 도가도리바 타박 방들가나 타박 방호드레 이따이마나 타박 문그레나 아두덕게 뭐 현전가도리브로 아스 낭지 와칼다디 야나 빼빠빼빵 시대 깐노 와둥앙닝디 와니 근데 유 탁부도 노모이 카라카라 좀 똑살라니 아이 와칼다레 아이 하나가 뭐 만나럭드레 시디 할라만 아이기 뭐 뭐도 좀 칸거도리나들어 빠붕 이마도 저는 와리 사바 하오라버니 에이 뿌나막도 이마가 빠붕가수 야닝가만이네 너희들 때이면서는 와판마저도 곰다보기 원 싹싸바 맞던데 뿌납 고신드는 레이딩에다 에코 이마가 거의 빠붕가는 와팜시 루파 락 따라두는 앙앙시기 까리노 픽스 디포짓 따오라시 타박가시나 나나오는 바나 좀 따오라가 이몽어시 부나바 마도 아이코이 농시자네는 레이르시에가는 마나 굽닝도 못되면신 더 외환이네 아이 야대 야락들이 아이기 마칭도 따능디고 어디 뭐 와도 따능디 아이나 할시니 파트능도 토가네 너무도 다이네너버니 까리노 나는 안기도 보 낭지마 바깥 짜오지마 까리노 따레 따라 동로 건너라가 로래 에이 세 아이나 아이지 못나다 와팜 부는 뭐 카나라가 로이나 톡보가 아이나 그때 와칸지 야마 레이더버기 누가이더버기 아이나 카라 좀 마사마 그리마 파이비와니 마기 마마나버싱 아드기 깨올레 까이싱 에 강각보다 부부 당망 엄다버 타모이지 손다버 잉원다 캉광 엄다버 음컥 야오리니 어두나 마사마 그리마 삐까마니 컥 파이비와니 난 아이부 유 탁바 유ngau보 이나 마땀 뿌르목도 우리도 가리기노바 나티 나한기 타복도지 난 로이버 바보 파짜네 야오라가 에스 파이나 시디 에 용 ꯑꯩꯈꯣꯏꯒꯤ ꯀꯤꯔꯪꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯗꯧ ꯃꯇꯝꯗꯨꯗ ꯅꯪꯅ ꯐꯠ ꯇꯧꯗꯅ ꯁꯥꯎꯗꯅ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯨ ꯆꯨꯝꯕ꯭ꯔꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯨ ꯆꯨꯝꯕ꯭ꯔꯥꯏꯃꯤ ꯌꯥꯔꯦ ꯐꯣꯟꯗꯣ ꯊꯝꯃꯣꯁꯦ ꯅꯪꯅ ꯁꯥꯟꯅꯔꯤ ꯋꯥꯗꯣ ꯃꯤꯅ ꯇꯥꯔ ꯈꯣꯠꯂꯒ ꯀꯔꯤꯅꯣꯕ ꯈꯟꯒꯗꯣꯔꯤꯗꯣ ꯅꯪꯅ ꯁꯛ ꯀꯔꯤꯃꯇ ꯈꯪꯗꯦꯅꯦ ꯅꯪ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯅꯨꯡꯁꯤꯕꯤ ꯃꯥꯏ ꯃꯣꯅꯥ ꯃꯥꯏ ꯗꯥꯔꯂꯤꯡ ꯌꯥꯔꯦ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯉꯦ ꯑꯗꯣ ꯅꯪꯅ ꯅꯍꯥꯟ ꯐꯠ ꯆꯠꯈꯤꯕꯗꯣ ꯑꯩ ꯅꯍꯥꯟ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯋꯥꯁꯦ ꯂꯣꯏ ꯂꯣꯏꯁꯜꯂꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯐꯕ ꯑꯣꯏꯅꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦꯗꯣ ꯇꯔꯦꯠ ꯇꯔꯥ ꯊꯣꯡꯅ ꯈꯟꯅꯁꯤ ꯏꯁ ꯋꯥꯈꯜ ꯇꯥꯔꯦꯗ ꯋꯥꯈꯜ ꯇꯥꯔꯦ ꯅꯍꯥꯟꯗꯒꯤꯗꯤ ꯐꯣꯟ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯛꯇꯦ ꯅꯌꯨ ꯊꯛꯇꯅ ꯉꯥꯎꯗꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯌꯥꯝꯕ ꯂꯩꯇꯕꯒꯤꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯊꯕꯛ ꯐꯪꯗꯕꯒꯤ ꯌꯨ ꯊꯛꯄꯅꯤ ꯑꯃꯨꯛ ꯍꯥꯏ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯅꯪꯒꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨꯅꯦ ꯑꯩ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯂꯩꯖꯈ꯭ꯔꯒꯦꯕ ꯍꯣꯏ ꯃꯣꯅꯥ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯈꯣꯡ ꯊꯤꯟꯖꯅꯤ ꯈꯣꯡ ꯊꯤꯟꯖꯅꯤ ꯑꯩ ꯊꯝꯈ꯭ꯔꯦꯅ ꯇꯧꯔꯤ ꯑꯩꯅ ꯂꯣꯏ ꯁꯤꯟꯒꯦ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯍꯥꯏꯔꯦ ꯑꯩ ꯊꯕꯛ ꯇꯧꯗꯣꯔꯕꯅꯦꯁꯤ ꯃꯥ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛ ꯑꯩ ꯊꯕꯛ ꯇꯧꯈꯠꯂꯛꯄꯗꯗꯤ ꯁꯤꯗꯩꯗ ꯑꯩꯒꯤ ꯇꯨꯡꯗ ꯌꯥꯅꯗꯣꯔꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯑꯩ ꯈꯔ ꯍꯤꯗꯥꯛ ꯊꯛꯑꯦ ꯈꯔ ꯉꯥꯎꯁꯤꯟꯅꯩꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯤ ꯑꯣꯏꯅ ꯊꯥꯗꯕꯩ ꯋꯥꯅꯦꯕ ꯑꯩꯅ ꯊꯕꯛ ꯑꯃ ꯊꯛ ꯇꯧꯔꯀꯥꯟꯗ ꯑꯩ ꯑꯣꯐꯤꯁ ꯀꯥꯔꯦꯅ ꯆꯥꯛ ꯇꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯃꯥꯟꯅꯕ ꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯆꯥꯛ ꯅꯞꯁꯜ ꯀꯅꯥ 이때문에 시다 거리 능 거리 와리노 그나가는 사나이도 나나오는 비에 정말이잖아 이래서 좀 하라오는 반 깨깨는 이때 많이 좀 깡깡 거지 맞아 아주 하라오는 거 맞아 보는 뭐만 이더니 샤워를 본다고 이래 많이 엄청 비싸게 기대자게 돼 많이 무슨 이사
imung adu lai bai ta sing na yam na kire sir ai gi mateng amuk ta di pangbiyo sir Ranjida tholi ba thodo si ta sing na ki di na khoi gi imung da sel khara la ka do ba du ga thawa ma pi gani hai ba du gi matang du gi imung adu da kari go ma khara khana ba de le hai ba si mek sing adu ga sagai gi mi la ga madu wa ye na na ba gi damak tor ma da ma khata na lak tre hai ba du su wafam asi sagai gi halaman sing na se le pa da khara lu wafam ra ba ama bu re na ki number si ai khona pai hore adu ga kari no hai ba du khoi yeng jarage masi gi ma khata rak pa da concern di si ga ta na ra ga Kanada pipam thui Kanada kari topam thui haiba pumna moksing ado madugi tangdang baba nakhoi gi imung da yamna mare yenar ko taraga di madugi su kari lege habadu tawbodi dum ya adubu Ranjita nungsina ba haiba sina khwai digi thena imung adu da leiri badu amarom da nahaki na puru bu pokpa ima pabung leiri pomina ba manaw no pa leiri nahak na mu nahaki na puru bagi haksang gi sarokoma madugi su mathak ta hoji nahaki na sanu pisi ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯁꯦꯟꯅ ꯈꯥꯏꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗ꯭ꯔꯕꯗꯤ ꯑꯃꯈꯛꯇꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗꯤ ꯑꯋꯥꯕꯗꯤ ꯑꯣꯏꯒꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯈꯤꯒꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯐꯅꯤ ꯁꯔ ꯈꯣꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯂꯧꯖꯒꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯁꯔ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯗꯨꯒ ꯏꯅꯥꯎ ꯅꯨꯄꯥꯒꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯃꯥ ꯏꯆꯥ ꯇꯥꯟꯊꯣꯛꯄꯤꯔꯕꯁꯨ ꯁꯔ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯣꯏ ꯅꯠꯇꯦ ꯃꯗꯨꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯕꯤꯆꯥꯔ ꯇꯧꯒꯗꯕ ꯅꯠꯇꯦ ꯕꯤꯆꯥꯔꯗꯤ ꯀꯣꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯕꯤꯆꯥꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯉꯥꯏ ꯐꯗꯅ ꯋꯥꯈꯜ ꯇꯥꯟꯅꯗꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯣꯏꯗꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗꯤ matam adugi yengba taredana phare yoro phani sir as kuri no ne sir macha nu pa aduna thobani haidana maming do mayamna thobugi ming thopini kai khomna dana dum tawraka anda lehori ba mamau ga manem boka aduga manaw nu pao kariyo krao tawraga mu thaba ki kari gi muna ba gi mu tawba sidi sir sidi kramai tawba janu sir loina mak samai ne tawba jala sir gamai loina mak tawdrabasu imung manung da kharadi dum ngang na basudum yarungan sel gi mayai se ngapan sel na punumapu nungsian sel na punumapu yengnal khwai digi nak na basu sel na maram orega kain han bayaw angakpan hauji ki matam da sel na ngam da basi pak laiti si khiba mi hingkal han bado madu khokta ngai rabani ngam da sir madu di ngam da ba phaida aikoi na hat ki ba mi sing du sir loin amuk sen pira loi hingkala di amuk makhoi namuk crime toksala di sir crime hana lai ngai mathak sida amuk crime me amuk hingkala gani ko sir gamai hauji makhata basi athoba dewan ma ki imung manungi miyo sing akhoi unaraga kari toba yabage habadu yengsi akhoi gi informer su thadoksi aduga nakan animak ki oina wasi amam to ina tabagi tangai phadaba su lai hoine sir mana hari dina amuk magi wafam ni ko manembo ki wafam thomuk taru raga namuk manembo namuk kri haiga dori no duga mana hairamba wafam du da di taba da di sir manembo ka duga maku bo ka duga makhoi leriba sing aduna khara ngamlap kari no khara nairap tawna dum haiga dra sir khara otpi rap tawba mong da haiga dra sir kari haiga da no matel on se sir mani gamai hari badu tasena maki otpi nei bire haidra ga su phajaba mong da yum adugi makha da leiba kire haiba masu yor tasena ma manaw no padi yu thakchalaga 마기 분치다 안강도기 분치다 가이바 비락가다 마두 석회 얌나 섹션이 게모기 당아이 파다 봉콜레 퍼니셔 sir 콜레 sir 까나로 오 땀판 크리너 sir 마탐 꾸이나보게 동다 메탐 타바기 콘젤도 아스타다바 꾸이레데 sir 가마이 야니 sir 아이 사이드 좀 레이저게 sir 사나비유 sir 아이 사이드 ngakta 사이드 kitang thoga leijage go sir 아이 사이드 좀 레이저게 산토스 크리너 사이드 gamai lehoro ai asomda ka da saluki nang chalage hairo krino yare lehoro ai horen sana kor kan lage ai somda lerki as krino ne khara leminara di phada oba sir ngasi gata lakpani no krino gamai ai nukti gi do mori sanai sir ai di krino ngasi gata oiba ni ngore sir yare ai warim to sanaki tampa tai
ꯒꯥꯡꯃꯩꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨꯅꯤ ꯆꯠꯈ꯭ꯔꯕꯣ ꯀꯗꯥꯏꯗꯒꯤ ꯆꯠꯇꯣꯏꯅꯣ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯀꯔꯤ ꯀꯔꯤ ꯀꯦꯁ ꯈ ꯂꯥꯛꯄ꯭ꯔꯣ ꯇꯝꯐꯥ ꯀꯦꯁ ꯑꯃꯠꯇ ꯂꯥꯛꯇꯦ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯀꯌꯥ ꯃꯁꯤꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯊꯧꯕ ꯑꯃꯈꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯛꯑꯝꯃꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯄꯨꯝꯅꯃꯛ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯅ ꯃꯨꯟꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯉꯥꯏꯐꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯦꯁ ꯑꯃꯨꯛ ꯄꯥꯟꯗꯣꯏꯔꯣ ꯀꯦꯁꯇꯤ ꯄꯥꯜꯂꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯂꯩꯅꯦꯅ ꯈꯜꯂꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯇꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯊꯤꯖꯤꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯏꯟꯐꯣꯔꯃꯔ ꯊꯥꯗꯣꯛꯑꯒ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯤꯜꯂꯝꯕ ꯇꯥꯔꯦꯗ ꯑꯗꯣ ꯇꯦ ꯂꯥꯟ ꯑꯁꯤꯗꯤ ꯂꯣꯏꯒꯗꯕ ꯃꯥꯟꯗꯦ ꯀꯔꯝ ꯇꯧꯅꯤ ꯑꯉꯛꯄꯅꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯁꯤꯒꯨꯝꯕ ꯂꯥꯟ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕꯗ ꯃꯪꯂꯨꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯤꯍꯥꯠ ꯃꯄꯨꯡꯒꯤ ꯀꯦꯁꯁꯤꯡ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟ ꯑꯁꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯎꯞꯁꯤꯟꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯏꯂꯦꯛꯁꯟ ꯂꯥꯛꯂꯕꯗꯤ ꯏꯂꯦꯛꯁꯟꯗ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯂꯨꯞꯈꯤꯔꯣꯏꯗ꯭ꯔꯣ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯈꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ इलेक्शन लोइरगा तखाइबा अमा नत्रगा हौजिक करी तौगदगे हाइबदुन तयाइ आइगी वादिने हौजिक मीना फत्तना हाइगेरा लानाबो हाइगेरा मखोइ लेरिबा मयामसे लोइना फमथादोदि ते अदुसु तंफा पिआर लाक्लबदि हौजिक तौगदोरिबसे खुन ngakpa लेनरिबसिंगसिदा बेरा कागदरा अदुगा नम्फु हापोदा पुनमक सुनुम सासन अमदा पुनमकसि इमांगदा मांगदरि तत्ततत्कदरा अदुगा पामदबो थौदोकसिं हेना थोकदरा हाइबगि चिंगनबसु लेतबदि नथि होइते अदु थमगे इन्वेस्टिगेशन तौदोइनिना मो थेंगदोरनि फरे नुमिदांग कॉल तौरागे फरे थमोददि होइते अस करिनो खांगदि मकोइ वारि सानाबसे नुक्सिनाबगि वारिसु अमता सानादेनि करिनो केस की मतांगदा सानारगे थोइबा थौदो वाथौसिगि मतांगदो ओइना सानाबनि असिगि पखंग लेसाबिसि करि वारि सानाबनो खांगदेदा अस ताबदो खुदोदो सगले केदोरगे गामय कृष्ण ताओदेते सर पखंग लेसाबि वारि सानाबदम लानगे वारि ओइना सानाबसिदा सर अदुगि वाबदि होजिकसे करिनो ngasi gasin hongba lo hongba si lan manung da karino mi yamna sikibagi nungai taba phongtokpagi oira male go sir hong kibasina kaino dong tat as karino sir lambi ga che pungchen chen mani karino ne ngasi hongok dradi yadabra khang de karino sahi amata so ani ta so ngai naraga karino pakhang oina leisa oina leibada karino makhoibu mamit ta macha ure do jala sir karino gamai na sorry sir waro bi be sir khochin khran tok soi kiba ora male sir aina haibadi karino sir moi hongbu da khoina kalak chabagi wa na te khoi sa mak so dum pakhang ore te ai so dum karino sir so dum pakhang dum oire leiri adu khara di lebak sida langna riba khona riba tawriba mayam sida karino beng phaw chendo elaudre lekai da sumarup tauna dre adu mayam pono mak to loina khange karino hojik sig irang manung sida lohong khongong budore di karino pochina basuna te paisa paina basuna te krai digi poyeng bina ga dori no basa tolop saba mi budi adum free da banglak tala khone khoi gomdi khara khara phangjari bani na bhai sura no maga tawriba mi singa di makhodi mi na barton tawra su kadai digi poyeng bi ga dori no basa madugi khalu bada hai bagi wani de sir karino sumang da baton mari manga tare ama ani hong ba yara bani na karino mas da pangong da hong na basu dum tawre asi irang le rami khara hong ba ya de na tumin le ram da corona manung da hong ba gi type da pangong da hong na rak pu de sir adu gi wafam da gi wani da makhoina badi sawning ani go tara ga ngase lo hongi ba kango sing da kari hai ga da no kang de sir gamai madu puno mak to kari haru ga doino sir ai gi wadi karino lenga no order ma thoga irang manung sida nungai ba karino komai harau to ba yaro hai ba ngomani lo hong ba se awa ba phung to budi ora moy ba sir harau mathoi ka bani na sir madu da taw dori do don thindat ka dori ne ma taw do nung dang na karino bor ma mana ba mayam ge karino mango da ngau ba ga taw ba ga ising isau do na chau omsa laga karino som na kan da na mo hidak thak pagi hidak yon ba ge ni sa sa ba ge adu ge da gi ngang na ri som na kan da na amu lo hong pham da na tap tai tha ga la ade adum as khang de sir yara ga di komai harau sing taw da ba ya da ba thabak sing du loi ne lep na ri ba ni na khara lep na ga khara ma thau mangam do pangthok pagi taw da ya da ba corona manung da su sorat yam na sang na sana solom du corona na khwai di pha ba ha re di
नुंगतिन की सोरा तो नुंगाई फब इमुंग मनुंग की लोइना कक्थलग अयुक तो लुसेनरे देन को सर अदुना सर लोंग खोंगदोंग मुदसु कत्तब यादब खोतब यादब बोर का केना ग लई परेंग अम सा सा रुक चल पैसा सु तिंगदन बकरिनो अवंग उन खर तामग अदुम लुसन बा याब मोंग द तौरदि मयाम पुरा मसु वाना रोइदर खल्लेब सर सोम नाकन मी मयाम सिना अवाना दना अदुम लैदे दु सोम नाकन दोंग फट सुम होंगदन लैब दु सर मदुगी मतांग दु सुम नुंगाइ जदबगी वानि द अइगी वखंदनि को सर लालंबसु याइ को सर यारे खमै मदु मसा मसागी वफम तारे करी हरुदेनो अदैद कनाना करी थिंगुदोइन सर अइगी वादे करिनो अंगम मथाउ सिंग मयामना लेपनबसु ngamdrasu करिनो मयाम पुरमना करिनो लेपनरगा करिनो मसिदि खरा वाना तानाबा मतमनि न खंजबगी वानि दे सर बोर केनाना दि यामना साउनिंगदब वानि को सर गमै मदुगी वादो तोस ए कनानो आदा लाइस ए कना ओइबि जानो सर सिदि अहल अमगा करिनो नुपि अमगनि याम फिंगना लाइदो सर कौचलो करिगिनो हंग फनी सर आइसदा सम लाइक फनी सर पाबुंग खोय इमा खोय सोम नाकंदा लापियो खोय सर सिदा लेरे सिदा लापियो आई बुंगो खोय ने सारा मुतो उनजगेना लाइबन आई बुंगो खोय लाक्सरी पाबुंग इमागा लिंगसमबियो सिदा तो फंबियो करी मतंग आई बुंगो मफम असिदा मौना हा मंगांग अमगा लापिरमब्रा करी ममिंग कौबा ममिंग दि रंजिता कौबन आई शू अमगा सत्खिबन मखोय मफम असिदगी थोखी हायदना कैरो लेकायगी मीना तमलकपगी वान इबुंग मखोय लाई लाक्ते मदु खतंग खंगजगे हायदना पाबुंग महक लाम अदुबु लाक्लिबदु करिसु कायबदि लेति करिगुमो वाकत अमखब अदुगा महकि तुंगदा थांगदब खोंथांग खरगी करम खोंथांग करम फिदम अमदा महक लौगदगे मदु ताकपियो हायदना लाम थोदोक फत्तब वाफमदि अखोयदि हायरमबदि लेति इबुंग फत्तब वाफम हायरमनि हायरमोय हायबगी वादि नत्रे माना तमलंगदब हायरमगदबदु महक मसागी खलगा दम तमंगन अखोयसु मागी मतंगदा अदुगा थोलिब थौदोक्सि मतंगदने अखोयसु खर तमनिंगबा वाफम से मसिन अखोयना खर तमनिंगबदगिने अखोयसु मफम से तमगे हायदना लालिबनि बुंगो बाबु कैसु कायबले हायबियो सुमदौबनि बुंगो Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector Tayai. Lakle. Inspector Tayai. Shinglaroi khaloba thamoi sina hena mai cha thap lakle Shinglaroi khaloba thamoi sina hena mai cha thap lakle matamamagi nung shirabi matamamagi nung shirabi Shagayona chakravi Ningshinglaroi khaloba thamoi sina hena mai cha thap lakle
piranga khong dok ni hongamdraba wahai kayasho mitlu piranga khong dok ni kairaba aigi thamoi se machetana kai krasanu kairaba aigi thamoi se machetana kai krasanu machetana kai krasanu ningsinglaroi khalluba thamoi sina hena mai cha aap lagle nang tabu nungsiba thamoi sina tamlake wahai asimatang nang tabu nungsiba thamoi sina tamlake wahai asimatang anauba chahina lakpada yai habatawayo nangi punsi anauba chahina lakpada yai habatawayo nangi punsi yai habatawayo nangi punsi ningsinglaroi khalluba thamoi sina hena mai cha aap lagle matam amagi nungsirabi matam amagi nungsirabi sagayona jakrabi sagayona jakrabi ningsinglaroi khalluba thamoi sina hena mai cha aap lagle hena mai cha aap lagle
la 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 la. Waksingi ulen khanglibi aigi khunggangi leira nungshi toirabi Waksingi ulen khanglibi aigi khunggangi leira nungshi toirabi Yenglure urure mafang kodingda leite nangumbi jamjara bining thibi leite nangumbi jamjara bining thibi Asha khangdabi awa anathidhabi momonok sharaga penjabini aing asha khangdabi awa anathidhabi momonok sharaga penjabini kalakmi haulai jadabi humang malna hinjabi shunke ke dana ninthi jabi hajana ikai jabi Yenglure urure mafang kodingda leite nangumbi jamjara bining thibi leite nangumbi jamjara bining thibi aigidi hawaigi hawai oiribi nangtani aigidi unsigi oijage aigidi hawaigi hawai oiribi nangtani aigidi unshigi oijage mapok mapok khudingi aitagile piu jamjarabi aigi khunggangi chano Yenglure urure mafang kodingda leite nangumbi jamjara bining thibi leite nangumbi jamjara bining thibi waksingi ulen khangibi aigi khunggangi leira nukshi toirabi Yenglure urure mafang kodingda leite nangumbi jamjara bining thibi leite nangumbi jamjara bining thibi
Shingi Chakau Tha Lakle Lakle Hiyang Gaigi Ningol Chakau Tha Ningol Shingi Chakau Tha Lakle Lakle Hiyang Gaigi Ningol Chakau Tha Harau Mino Noktuna Mapamay Kay Pangnatha Ningol Shingi Chakau Tha Ningol Shingi Chakau Tha Laijaba kharadang shetla charaga yaujaningna mapam lamdam ningol singna Laijaba kharadang shetla charaga yaujaningna mapam lamdam ningol singna Thengnarani mabung mopa masung mamanabising Thengnarani mabung mopa masung mamanabising Pugmen paumen naraga haukiba wari kaya ningsingduna Tingharani chakrabat hawaii mitlu pirana Ningol Shingi Chakau Tha Lakle Lakle Hiyang Gaigi Ningol Chakau Tha Kanalay jadraba Ningol Shingi di Midupirang sintaba numidni Kanalay jadraba Ningol Shingi di Midupirang sintaba numidni Cheptha cheptha Yengjari Mapamay Kay Yengduna Lakhidara Haiduna Yengjari Mapamay Kay Yengduna Mitupirang Kangdana Ningol Shingi Chakau Tha Lakle Lakle Hiyang Gaigi Ningol Chakau Tha Harau Mino Noktuna Mapamay Kay Pangnatha Ningol Shingi Chakau Tha Ningol Shingi Chakau Tha Ningol Shingi Chakau Tha Lakle Lakle Hiyang Gaigi Ningol Chakau Tha Hiyang Gaigi Ningol Chakau Tha
Hanana Tagachari ngasi lanthok chari inspector tayagi hanjin episode chamapan nipumanga tangka kasi basaru yabiriba bijeng tabiriba sing hanana Tagachari ngasi tangka kasi rabibirak pa feedback amati comment sing tanang napathok chagi Paungjan Kumar wari si yamna fazai ngasi inspector tayai episode 945 hanana Tagachari Paung Madam Romita Sanasam imaibe amagurumayum hanana Tagachari Sir Inspector tayai atau bagi loinabi Ani suba tangkak 945 suba hanjin batangkak wari asuki matik yamna nungsiye wari se serbu Tagachari chaibung obusu Tagachari hena takbirai ma ibe ma gurumayum hanana Tagachari ma busu ma brai sortikal changbam Tagachari Hizam Soroza Tagachari Thoram Sir Yabirakwa Madam Padmadevi Paungjan Kumar Sir Sabir Maibam Sir Gurdev Okram Madam Susla Okram Sir Ranabir Wangke Madam Sana Ibe Waka Hanana Tagachari Sir Yabirak Liba Kudingmak Bimola Ras Kumari Tagachari Thoram Sida Sir Yabirakba Mabre Sori Takal Changbam Robita Langpuk Tagachari Slender Thoram Sida Sir Yabirakba Taram Nokchari Mabimola Koncham ima ngobi sorok haibong karong sana ibe waka Tagachari hizam soroza hanana Tagachari saruk yabiri ba kuding mag ina pathok chabata sitan antaba yawraga su myamna warobiroi Madam Sundari Maibam Taram Nokchari Prameswari Wahengbam Madam Su hanana Tagachari Laima Laifrakpam Tagachari Bilasini Yumnam Ranjana Ningtozam hanana Tagachari Thoram Sida saruk yabirakba kuding magpo Hanana Tagachari Tabarakaneisa Madam Hijam Soroza Asem Rosina Hanana Tagachari Mabusu Madam Padmadevi Tagachari Namaite Mamta Tagachari Madam Renu Toijim Tabar Teispati Ayekpam Wari Yamna Nungai Tagachari Hena Takbire Imang Obisoro Aibam Karong Paungjan Kumar Sarana Birwangkem Kuding Mapu Hanana Tagachari Napatok Chabada Sitanantaba Yahoragasu Mamna Warabidanaba Hanana Ijari Loinana Facebook Live te lebiri besing besut Tagachari Madam Sunita Oinam Aribam Radhapiari Tagachari Sage Gita Aribam Radhapiari Sir Samarendra Higruzum Hanana Tagachari Lintoi Mangang Chenu Hanana Tagachari Sunil Laisram Tagachari Madam Sunita Oinam Ningol Leima Tagachari Thoram Sida Sir Yabiri Bakuding Mak Loinana Thorongi Makatsa Tazarkuda, attend by break Magi Matung Mam, the Kudodam Jagani. Entertainment program 7005 707 808. Number Sida called Awiu Sarugaviu. Awabang acting or Suk Autok Minaduna, Miku Kardam Potaminasi. Acting idiot and by break a mother, Amatang Lojari, Kurumzari Pundamak. मियाम की दमक खुदोंग चाननबा ईस्टर्न मोटर्स ना चही कुंथ्रा सुरुपगा लोइनना थौबाल मखा लकाइदे लेरिबा कस्टमर सर्विस सिंगी खुदोंग चानबगी दमकता थौबाल पाखंखोंग एमआई रोडता मारुति सुजुकी गी अपुनबा एरेना अमसुंग नेक्सा सर्विसिंग सेंटर हांगदोकचरी इम्फाल दा लेरिबा मेन सर्विसिंग सेंटर अशिगा चप अनबा खुदोंग चाबसिंग पिजरी फ्री सर्विसिंग अमसुंग पेट सर्विसिंग लोइनना एनुअल मेंटेनेंस की हारिबसिंग असिगी मथक्ता ईस्टर्न मोटर थौबाल आउटलेट शोरूम सु थौबाल अथोकपमदा लेंसिन बिरक्तुना मारुति की गाड़ी अपामबसिंग लौबीबगी खुदोंग चाबसु पिजरी हारिबा थौबाल आउटलेट शोरूम गिसु अहांगबा सेल्समैन की फम खरसु कौजरी अकुपा मरोल